Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Manipur Police na hairi, Rajasigi mafam kharada ngarang nongmai kapna bagi thawdoksing thokki. Miram lana pairapo uchek amur falcon masing thibagi thabak hokre, mamang sahiga yengnabada ucheki masing hantare hairi. Amasung Mikhal pangthokadriba Madhya Pradesh, Rajasthan, Chhattisgarh amasung Telangana da Mikhal gi thabak khamthengna kangkhatle. Manipur Police na hairi, Rajasigi mafam kharada ngarang nongmai kapnabagi thawdoksing thokki. Security Force na Kakching Jilada Tiyumagi thabak chathaki, National Highway Contractorate amasung National Highway 2 da akanba ngaksel galoina gari chathok chasin taholi. Imphal jiribam lambida gari chani marfudra taruk amadi Imphal Dimapur lambida na gari chani nipu asoyangam yaudana pusilaki hairi. Laglibar Lok Sabha Mikhal ga mari lenana miyambu Mikhal gi matang da gyan tahanabagi damak Tamenglong Jidagi Deputy Commissioner Dr. Angsim Dangswana na Sabhabati oiduna Systematic Voter Education and Electoral Participation Sweep ki matang da mipamama Mini Secretary ki Conference Hall da pangtokre. Thoramdula District Election Officer na Sabhabati oiduna Miyoy Mapan na Sabha Committee amasu semki masina election ki sem sariba amadi sweep ki mapungpa na sanhanaba honagani hairi. Rongmai Naga Youth Organization Manipur na National Highway Contractorate amasung Rises da paikaliba National Project sing thingjin bagi thabak handokre. Cherolamada sangstan asin hai Rises Sarkar na mobile internet thingliba asi khudakta handokadabani haiba dabida highway thingjin bagi khongjin asi changsilakibani. Adumoinamak Sarkar na mafam kharada mobile internet service hangdorokpadagi sangsan asina makoi khongjang handokpani hairi. Manipur gi Rajapal oiramba PV Acharya ngarang Mumbai da leba masagi yumda leikidre masagi sahi marfudrani thoi sukre. Mahak Manipur gi Rajapal oina ingkumja lisingani taramapan dagi Taramapan gi June kuntaretigi July kulumdoi phawba thabak purami PV Acharya na leikidabada Mukhyamantri Nongthomam Biren Singh na awaba phongdorokli. Social media da thagapa warol amada Shri Biren hai PV Acharya awang nongpok lamdam chawkhatnaba amadi khumang yangsinaba honabada achawba thodang loromba asengba luchingba amani. Mahang na BJP bu lebak sinba tungna mapangal kangkhanan ba honabata natana miyam gi damakta kathok pagalona na thabak kaya marum tawrami. Mahang na leikidabada imung manungi awabada saruk yari hari. PV Acharya na leikidabada kendra gi mapanthoram amasung Shiksha Raja Mantri Dr. Rajkumar Ranjan su awaba phongdorali. Cherolamada manghai miyam gi Rajapal haina khangnaba PV Acharya RSS amasung Akhil Bharatiya Vidyarthi Parishatta kathok pagalona na thabak tawromki. Manghai PV Acharya na awang nongpok lamdam gi damak tawramba thabak sing lamdam asigi miyamna kaidong nungdusu kawbo ngamloi. Mahaki imung manungi awabadasu saruk yari hari. Imphal West amasung Imphal East yauna Thawal Jila singda ngasi ayuk pung 5 dagi numidang pung 10 phawa curfew komthokli aduga Kaksing amasung Bishnupur Jila dana ayuk pung 5 dagi numidang pung 9 phawa curfew komthokli. Miram lana pairakpa akhoi puina haina khangnaba Amur Falcon masing thibagi thabak ahan boina Tamenglong Jila da pangthokre. Wildlife Explorer Manipur Rainforest Club Tamenglong amadi Raijagi Forest Bibhagna punna usik masing thibagi thabak adu mafam ahum da chathaki hairi. Barak Turel Torbangi Chuilon da chathakiba usik masing thiba aduda drone, GPS, telephoto camera na singba sinaki hairi. Tamenglong Divisional Forest Officer Amandip Singh hai usik masing thiba asina lamsang lana paibagi lambi khangbang ambada natana masing khangdoktuna usik asi yokotna bohona bada chawna mateng oigani. Wildlife Explorer Manipur gi Secretary Elangbam Premjit Singh na hai usik asigi chapchaba masing mafam ahumdagi data sing khomjil aglaba matungda khangbang amgani. Aikoi gi Tamenglong Paumi ringbang kamain hai mafam adugi khunja singi matung inadi mamang sahiga yengnarubada usik pairapagi sang hanthare. Usik thibagi thabak hawdringai mangoinana volunteer singi oiba short term training course amasu pangthokki hairi. Tabiriba pawasi Akasbani Imphal degani. Mikhal pangthokadriba Madhya Pradesh, Rajasthan, Chhattisgarh amasung Telangana da Mikhal gi thabak khamthengna kanghalle. Sitchani kuntra leba Madhya Pradesh Vidhan Sabha Mikhal gi damak Congress ki lusingba Rahul Gandhi Kendra gi Mantri Singh yauna mafam kya da Mikhal gi mitin pangthokle. Chhattisgarh Vidhan Sabha gi anisuba tangka gi bot khomba gi thabak su kangkhalle. BJP lusingba amasung Pradhan Mantri Narendra Modi Chhattisgarh da laktuna bot khom lagadori. Sit marfudra leba Raja Vidhan Sabha asigi manungda tha asigi tareta sit kun gi damak ahanba tangkakta bot thadana kibani.
Rajasthan da BJP Congress amadi atai dol gi lusingba singna voter singi pungning chingsinaba mafam kya da mikhal gi mitin pangthokli tha asi kuntra da bot thada nagaduriba sit chama taramapan laiba Telangana Vidhan Sabha mikhal gi damak mirepche pisanbagi matam ngarang loikre Mizoram gi Aizol South 3 Vidhan Sabha Kendra gi Mual Lang 2 polling station da ngarang amu hana bot thada nakre bot thada bagi chang chada marfu taret dasmik nipan yauki sit nipu leba Mizoram Vidhan Sabha gi mikhal thasi gi tareta bot thada nakibani adubu Mual Lung 2 polling station da mock poll amasung actual vote ani gi marakta yasinna ba thokpadagi hariba polling station asida amu hana bot thada nakibani Bihar Legislative Council na Scheduled Caste Scheduled Tribe EBC amasung OBC singna Rajya Sarkar gi thabak sangbada sada humpu manga khaktuna thambada amata oina yanakre MMN bill asi Rajya Vidhan Sabha gi lower house na mot amata oina yanakibani masigi matungina hana thabak sangbada sada yangkai khaktuna thalamba adudagi sada humpu manga da hengalakpani bill asi upper house nasu ayaba pikre haujik Rajyapal gi ayaba ngairi house bill asi puthoduna Parliamentary Affairs Mantri Vijay Kumar Chaudhary hai Rajya Sarkar gi thabak sing changbada OBC singi damak sada taranipan schedule caste ki sada kun schedule tribe ki sada ani amasung khwaidagi yamba sangda EBC singina sada kun manga khaktuna thamnaba prastab tawri ICC Men's Cricket World Cup ki match amana ngasi Pune gi Maharashtra Cricket Association Stadium da Australia ga Bangladesh ka ayuk pung 10 makhai taba matam da sanaragani nungthil pung ani dana Kolkata gi Eden Garden ga England ga Pakistan ga sanaragani ngarang Ahmedabad ki Narendra Modi Stadium da sanakiba match amada South Africa na Afghanistan bu wicket manga da thoiki hana betting tokiba Afghanistan na apiba over da run chani nifu mari lauki pandamasi South Africa na over nifu tare ball ahum da wicket manga turga yoba ngamki ngasi phongba pause singi maroi pau singi dama hauji Okram Umadini leire Umadini Thagachari Rajesh Sangai Express Manipuri amasung English edition da Kuki militant singna attack chatharakpadagi mafam anida akanba maongda khut thokna khibagi pau maru oiba pau oina fongli Chief Minister na chair lauduna state security gi matangda awang bathaki mifam pangthoki bagi pau People's Chronicle Poknafam Ichel Express Sana Laibak Huyan Lan Pau Sangai Express Manipuri amasung English edition Manipur Mail pau se sing asigi maru oiba pau oiri Parliament ki ningtham mifam December 3 dagi hauragani haiba pau Huyan Lan Pau gi ahanba lamai da fongli Rajya Sarkar na Jila Marigi District Headquarters singda mobile internet ki athing ba lauthokre haiba pau asina Imphal Free Press ki ahanba headline oiri mangkhiba mahiroi ani gi langla langjil puthoku haiduna JSC na thamkiba public curfew na miyam gi mahusa gi punsida chauna akaiba pire haiba pau asi Manipur Mail Naharol gi thaudang Ichel Express Ganfew Mail pau che sing asigi maruiba pau oiri Mukhyamantri Nongthombam Birenna Irang asina maram oiduna mayum makai thugai khraba amasung mai tha khraba mioi singidamak permanent housing scheme launch tawkibagi pauna Tamenglong Times ki maru oiba pau oiri Naha oiribi climate change activist Lisi Priya gi punsiwari CVSC gi syllabus ta yaure haiba pau amasu Naharol gi thaudang Sana Laibak Sangai Express English edition pause sing asida ahan balamai da fongli Pombi Khok Chingjin amasung Chandol Pokpida nongmai kapna khre khulngakpa amasokle haiba pau asina Huyan Lan Pau Sana Laibak Ichel Express Naharol gi thaudang pauche sing asigi ahan balamai da fongli Irang asina state ki economy da chauna akaiba pire GST collection chada taramapal hanthakre retail inflation chada mapal dasmik taret oikhre haiba pauna poknafam pauche gi ahan balamai da fongli Kuki militant sing na kihalakpadagi lawmi sing labuktagi kakhatnarure haiba pau amasu Sangai Express Manipuri gi ahan balamai da box item oina fongli Rajesh Thagachari Umadini Aroibada maruiba pau Manipur Police na hairi Raijaski mafam kharada ngarang nongmai kapna bagi thodok sing thoki Miram lana pairapo uchek amur falcon masing thibgi thabak haukre mamang sahi ga yengna bada ucheki masing hantare hairi amasung mikhal pangthok kadriba Madhya Pradesh Rajasthan Chhattisgarh amasung Telangana da mikhal gi thabak kham thengna kangale pau loijare